Akasvani Imphal Ketrimayum Chitrahanu na pau pazari ahanbada maru oiba pau. Leibas dangasi humudra mga subagana to divas toram pangthokli Rajapal Anusha weekend hairi Jati asina miyamgi lengak amadi sangbidhangi magun ngakna chetpana chakhotpagi maton lombang ngamlibani amasung personal lising macham kuntrani thoida gallantry amasung service medal sing Rashtrapati na khusin nakre. Lebas na ngasi humbudra mga subaganan to divas toram pangthokli mapungoiba thorom New Delhi gi Kavartia Park ta pangthokani kumsi chehigi ganatrantra divas palan asigi athoiba atithi France ki Rashtrapati Emmanuel Macron oigini Manipur da sungasi leba asigi humbudra mga subaganan to divas toram Imphal gi ऐतिहासिक oiraba kangla da pangthokani thorom adu da Rajapal Anusha weekend na Mars Pass contingent sing na piba salami okani masigi tungda Bharat ki machu hongi firal chingkatkani Mafum to the police medal sing su yentokani masigi matungda ahanba Manipur Rifle Spirit Ground da pangthokodaba thoram da Mukhyamantri Nongthombam Biren Singh na Mars Pass saru yariba sing amadi miyam da thagat warol pigani thoram asi jila sing headquarters sing da su pangthokani amarom da humbudra mga subagana chantra divas thoram na lapada Rajapal Anusha wiki amasung Mukhyamantri Nongthombam Biren na miyam da yafa paujal pirakli miyam da piba paujal amada Rajapal Anusha wiki na hai jati asina miyam gi lenga madi Sangbidhangi magun ngakna chatpana ekhoina ngasi chakhotpagi maton lombang ngamlibani masina ekhoigi ipai pusingi kathokpa apunbagi pangal loksing leba amadi sana uba miyeng amadi makhoigi thokdangi saktamadu uri Raja asigi miyamna leba asigi ningtem ihogdagi horaga sangbidhan semba phawbada thawa yauna saru yakhi masigi damakta chakthokchaba phawi ningtam laba matungda su lamda masigi miyamna Bharatpu biksit rashtra ama ohenabagi thokdang lori mahangna hai Bharatpu malingi khwaidagi chawba loktantra chatpa leba ohenanaba amadi miyamna chakthokchana punsilen ba asida leba asigi damakta thawai kakraba athobu singi kangomdraba thokdang yauri Mukhyamantri Nongthombam Biren mahaki paujal da hai Rajya asi information technology lambi thong mai ising mahi masing haksel na chingba hiram kya da khumang choksili mamang chehigi me humdagi horkiba irang asina chakho thorangi khungzel da thintahali Rajya asida hana gumtang dulita ba phibam ama purukna bakan honari Rajya sarkar asina michang mikhai naidana mipum khudimakta manaba miyang da achumba wayal phangana ba honari numit asina lakpada sipsana Manipur Pradesh na sumiyam da yafa paujal pirakli Manipur da mahausa dagi hongna leminar klaba aikoi marshal gi marakta nusi chanaba amadi mormopang oibegi mari hena jasinaba ordersinu hairi Humbudra mga subagadan tenter divas kamari lenena tongan ba category gi medal fangadaba sing loktopada Manipur dagi police officer mari yaure CIG crime branch ki inspector Ngangbam Bhuvaneshwar Singh da president's medal for distinguished service ki manapiragani aduga IGP Kabib ke da CID Special Branch Inspector Oinam Pramananda amasung Urkhul Police ki ASI Lesram Ramkumar da Medal for Meritorious Service ki manapiragani Menstrual hygiene ki matang da zila taki training program amangarang none zila ki CMO office ta pangtokre thoram asi District Health Society none na sinbani thoram atu da asa school ki oza sing angrawadi worker amadi ICDS ki supervisor sing sar yaki Manipur ki lokchak pata lamlana pairakpa uche sing masing thibagi thabuk chatakre Bombay Natural History Society Manipur Sarkar ki Director of Environment and Climate Change amasu Loktak Development Authority na punna Loktak amasung Kebul Lamjau National Park to uchek masing thibagi thabuk chataki mapam sing asida handaki oina lamgi uchek sing masing hantarakpa pairakpa thengna badam hirkang bu asna nungnang ba phongdokhi Manipur ki irang asiga marilena na sem ki ba Commission of Inquiry da lamboi khongnangkhong maite langkot amadi wangu nupa marup relief camp sing da leri balanjana raba miyoi singi warol pisangkri haina uripok apun balup na phongdorakli Assam Rifles na kakching zilagi sugnu dagi Thambal tel kulfawbugi lambi da leri ba por hol sing men sinduna semjin sajambegi thabak chatekri haina Assam Rifles ki PRO na phongdorokli amarom da Chirachandpur zilagi S Column Village ta thoki ba lambi gi khudong tiba thokdo amada sokla bimi amagi punsi su kanbangam kri haina cherol isna makhatari Thailand ki Phuket leva Fashion Mini Stadium da pangthoki ba taruk suba International Thai Martial Arts Games lisingani kunmari da Manipur Mixed Martial Arts Association bu varaki coordinator oina khalakpa da association asina nungai ba phongdorakle Kakching Khunok dagi leba Kakching Khunok College tang harang nomai awareness program
on income tax haibi thoram ama pangthokre thoram asi income tax range Imphal gi joint commissioner ga Kakching Kuno college ka khusumna duna sinbani Kakching leba Yangkhom Netramani College of Nursing gi wasak lobai amadi candle lighting gi thoram ngarang college asi gi auditorium da pangthokre tabi riba pawasi Akasvani Imphal degini Police, Fire Service, Home Guard, Civil Defense, amasung Correctional Service ki personal lising ama chama kuntrani thoida gallantry amasung Service Medal sing Rashtrapati Draupadi Murmu na Ganatantra Divas palan gi mangon na ngarang yen thokre manasing asig manung the President's Medal for Gallantry ani Medal for Gallantry President's Medal for Distinguished Service ki mana chani humputra mga amasung Medal for Meritorious Service ki mana chartered kuntra mga yauri Nupigi World Cup Hockey gi 5A's ki ngarang Oman gi Muscat ta sana ki ba pool si gi final match ta varna Namibia bu panjal taret ani da thoi kre ngasi fongba pauche singi maru eba pau singi dama hozi Ngangbam Amukhomba lere Amukhomba Thagachari Chitrahanu Manipur da ngarang National Voters Day Paksanna pangthok na khibgi pau Republic Day gi full rehearsal pangthok khiba Police medal lakthok pada Manipur gi police officer mari yaure amasung Indo Myanmar ngangphai gi saru ayamba biaro na chambal khado re pausin ngasi phongba pause singi marui pausing ori pongna famda tara mari suba National Voters Day pangthokre nupi voter sing vote phajana thada na hona ga dabni haiba pauna aham helai tukna phongli pawasi Shanghai Express Manipuri amasung English edition Imphal Free Press Naharul gi thodang na singba pause sing da su tongan tongan mong de helai tukna phonglari Shanghai Express Manipuri da ayang ngangkhai chambal biaro na khadori haiba pau na ahan ba headline tori pawasi Shanghai Express English su ahan ba headline to phongli Imphal Free Press ta Commission of Inquiry da kokomina waril pisan kreba pawna ahan ba headline tori Sanali bag ta Churachandpur police ki thodok mana pi ga dori bra natraga suspend to godori bra nongmi konana faro mi eni kuki nupi singna lambi da police ta gi mulore haiba pawna ahan ba headline to phongli Republic Day full reaction pangthokre leba asigi Police medal phangadam sing lakthok boda Manipuri taruk yaure hai pauna pause sigi ani suba headline tawduna phongni pawsi Manipur news ani suba headline tawduna phongni Naharo ki tawdang da loktak ta sakta raba lamgi uchek masing hanthabada uchek masing thibi thabak tawriba ornithologist singna nungdam phongtok ni ha paw ha headline da phongli Manipur mail da Microsoft translator da Manipuri loan yaure hai pauna ani suba headline tawduna phongli hoel paw da National Grid tagi allocation suna fangdabadagi mai chang naidabani haina MSPDCL na phongdoki wafam ani suba headline tawduna phongli People's Chronicle da Kangla da lawkhiba warep mitai alliance na sogali haiba paw ahamba lamai da phongli Ganfew Mail amasung Tamelong Times da ahanba oina Tamenglong Police ki Traffic Police Unit hangdokre haiba pawna ahamba headline tawduna phongli Hills Hornbill Express Chanapati da Kuki inpigi mihusing unaram laba matungda Ministry of Home Affairs ki kambu han kreba pauna ahan ba headline tawduna phongli Chitrahanu Thagachari Amukhomba aroibada maruiba pau amukhana Lebas dangasi humudra mga suba Ganatantra Divas thoram pangthokli Rajapal Anusha weekend hairi Jatiye sina miyamgi lengak amadi sangbidhangi magun ngakna chepana chakhotpagi maton lombang ngamlibani amasung personal lising ama chamu kuntrani thoida gallantry amasung service medal sing Rashtrapati na khusin na kre pauli sere